Facebook, Instagram, amadi atay social media da thadrok pa pau khudimak chumi haina thajabi ganu haina Manipur Legislative Assembly gi Speaker Thokchom Satyabradana apil tarukli wafamasi singzabai wangma baigevati laikai da leiba the United Youth Organization gi Yankai Mangarak Suba Foundation Degi Taramda Fondo Kibini, Mark Namaka Tarduna, Hosiki Matamasi Yamna Lure, Lebak Nakpadagi, Haudaga, Sandro Singapa, Angang Singbu, like Suda Singapa, Dranes the Chingba Hidam Kudinda, Glove Kimatau Yamatai, Jahi Yankai Manga, UI or not like Kayadong give me Yamgi, a Fabator Libasi, Glove Padamba, Halaman Singi, Hotna Jaman Adunani, Madamasina Hogol Liba Angang Singnasu, Ahal Sing Adugi, Togolon in the Tabani Lunana, Hosiki Matam Asi PR Labana. Yamna one waba matamni adu PR laigera lairogera mahagna MLA speaker ama oibigi thaudangdi chap chana tawani hainsu mahagna makha tarakli tharumgi saruk ama oina laikai te kuno masana da medal lawrakraba angang singda award pidna pungning thogapasu phongdoki angang singda sana wichapada yamna wana chalamani adu halapedi nuayamani kayil medal me apurna laabna adu makhoi jatlu basana loisin adu makhoi punna muktang ai bato dawjinamge ai gomtang ni biro ai langamba kai kaino ai soi tumge hojiki matamna akhoi khudumang na section ke da bisi chinda ngangba awoi bowa nataba yamna mana sajalaga haiba aduki mati yam leire madudigi koi section do mathautai manam di ngang wisin duna sumba lamida puraga di yam phaba adu matunda tabada lana social media si lana sinro bagi problem adu ngang le tal thoi hojik su dum social media si desa amaga nu sinda ba amana manda yengthi na ba duki mati makhan yamna thole masibo thena ba koi mathau tai